Numit yung bagi pung 12:30 di tarakli. Thawai panba khudingbu chak theklasanu matagum. Korong magi may sana maning tamlabaso. Lambi dugi nakalda kaithel macha ama leibana. Midi adu magtilli. Gari su ngayhak laitana chathok chasin tawri. Kaithel sing adugi nakanda leiriba workshop adudana. Mayam gi tatomalna tayar ama kana pansinaba hotnari. Nupi macha ani khaksu gari macha dugi nakanda lepli. Tanja sidani makhoi gi nakanda nupa macha amana gari khamjilaktuna hairakpa. Kaka engine oil amta sinjage yagadro. Ngayhakti ngairuko moigi siloi dawre. Si hana amta loisankige. Aw ngaige. Nungsa su yam sai manungda famge yani ko. Yani tu morasida famo. Dukana dugi hek mamangda veranda taduna khandokliba duda leiriba morado tamna changsinduna nupa macha do famthakri. Ta tomal thauthi teiraba khunamduna laibaktagi chentharakliba humangdo amuk mukti teithoi. Magi nakalda hotel family bi ini duga su hek wari sai. Nupi ani du su chatkri. Nupa macha dugi engine oil su sinba loraduna. Ibunga nangi su loire. Kaka kaya tare. Lupa chahum di piramo. Thaugi mamaldang laurabani. Nupa macha duna magi pockets tingda koi mama ramaga laibaki humangdo su haifet teithoi. Tafing gari tamna amuk changsinduna sittu su hangdoki. Mamai duna khajik ngangsinna mamit ani duna tuktharap tawni yanglaklaga nupa macha duna. Kaka idi hobe lakpada perspiro pakarame. Hera ibo nungsa maraksida wari khoi tawraga thokmuk tawnuda. Ai sengna bab ohodre kaka. Kilometer ani gumba chalaga ai khoi yumne. Ai minute 10 amuk yorake. Kaide wano da ibo. Nasak naming muna khangbasu nate gari pubadi nungairoida. Upay ama tawraga yum phau chathoro. Wahai khara si hairamlaga ta tomal dukan tamna prap changki. Nupa macha aduna magi phone ga Aadhaar ga du pisinduna tanaraga. Kaka, line da chaladi matam changani ba. Ai athuba thaba amasu cha tawlai ba dugine. Ai bu thasabiyo kaka. Ai gi Aadhaar ga phone ga je kaka gi dukan da thanamage. Ai gi gari sida ngaktang chacharuge ba. Tomal na nupa macha aduda haifit yenglaga mangak tu induna. Tu, asada thanamo. Kuibadi yaroi ko. Nupa macha adu sunok mi chaksinduna. Aadhaar ga phone ga du rek mathak tu da thanamlaga chatkre. Ta tomal machinda murum sonduna chair du da famtharaga rek tu da so hairap nga thaduna mamit tu na uiri mi lakpa ngai duna amuk lei. Khanghaude minat manga faramoi. Ta tomal gi workshop adu da sakti leraba bom ama pokhai rakhi. Workshop adu khaknatana thangnabada leiriba dukan khara sumai chakli. Akoi bada leiramba khuding sa changsinnarakduna mafam adu punglang langli. Ayak panungsagi may sadu galoinana. Pangchaw da barum adugi mayay du khara thadoklam laga. May kay ahumda ikoy na thariba steel gi chair sing dugi marakta. Mamay makha on baro aduda yang basu famladuna. Room dugi lighting oy. Eds oy thamliba product sing adu amamamta oy ni yingli. Wall du da thetliba TV du da thariba Manipuri album dugi isay duna. Room adu pung chik pamakti oy handi. Leiriba khudingmaksu amaga khangnadabana oirambatai warisu kaya sanadi. Isai amadi mapaldagi tarakpa nil khongba aduna tana atai di thoina tadi. Thongziladudagi nupa amana laurakpani. Lenin yawbro. Khanghaude ahauba khonjel amaga loinana nupa ama fuk hawgalaktuna. Mobile Legends sanaba kana yawge. Kana Mobile Legends sanage. Yamna luba matang oiraba mali. Mami tu phone da naksina yengduna makhutu su leptana medli. Amuka su laurai. Kana yawge kakura pai bai ba kana yawge ba. As sire. Madaudu da yang basu nupa da amuk yenglui nokmi su tawki. Magi pa khum phangdrabada thongjil da gi nupa aduna amuk hana laurakpani. Lenin yawdrabo. Lenin wangkhaidagi Lenin. Ona dainaba pa khum oina. As ML sanaba kana yawdrabo. Kananamta ngakta waizage ba. Mahak Lenin soidana oigani haiba yangba khangi. Thongjilgi nupa aduda haifet yanglamlaga haugattuna leptuna leiriba nupa adu tamna changsilaga tapna hairui.
Kadai, ay paibiramge. Yengbadi yenglakte. Magi phone adu yengna Lenin khonjal adugi maikai romda pisilaga 5 second na ngari, amta paibiramo, ring ni kahalamo. hanjin mabu kauramba adugi tension khara leibanara. Hanna yenglamda tafing thongjilomda chenchat chakre. Ngayaki matung play adu suloiraduna phone gi screen du lock tawselaga thonglomda miting thamduna kyangbana Lenin thorak pangairi. Lenin hobe amuk room duda changaktuna family ba miyam duda koirei leituna yenglai. Maram khangbana yangbasu Lenin tamna changselaga nangi phone sta leire. Lenin matomda tapna sonjai. Masag yang pasay ni sidi. Yangbana makha amuk tarai. Phone sta leire. Ay gitabag di nga sana lora bane nang thorak pangairam bane. Se lauro. Mamit mana ithak na Lenin. Oh, thanks bro. Nokfet taw na yang baso phone to piram laga thorakli. Lenin na matung inaduna. Bro haladuro. Kailam day no bro de. Haladaw ne. Nangi di kamay daw re. Lora ba? Servicing la ambane. Ay suloy re haladaw ne. Lao thong minarase do di. Halak pagilang bidani. Lenin na mang thaduna gari do maming tagi oina yamna tap na thawri. Yang baso tap na matung inay. Tung dalak liba mabu mapung fana uba fanglaktabaga Lenin na magi side class do khazik semduna yang babu yeng na bahot na zay. Madaw do yang ba na sukhangladuna nokfet taw na michi ama kapsilam laga magi gari do yang na amuk thogat laga Lenin gi mang thakre. Speed to amuk khang tap thakiduna gari do tap na thawri. Gari gumba ingit ama pibagum. Lenin sukana amuk thogalakduna yang babu yeng lam laga noksilam duna henkat kre. Yang bagi matawgum magi speed so amuk tap thaki. Asum na ahana konta na duna lakpana makoy ani na thawrak liba lambi do karamba lambi no haiba masa na fogyan tazadre. Gari karalat pa matang do dani yang bana khangthaw thogalakduna Lenin ge mangda amuk thachili. Lenin subre khangfa bada masa do manglom da khazik di upsilli. Speed tap na thawbana asoy aran ma thoktabani. Nokmi yang bana haidai. Wari ngaksa sidana. Lenin gari do matay rom da amuk thawsin kre yang basu thawzilai. Bro gi mingbo. Yang ba kawe nangidi. Lenin kawe bro. Ngasi day di Ivan is a friend ora sidana. Yeah bro. Sir, mi malai. Sir ga unagi hai thazin jara ora. Yang ba khumdi. Table da hangdokduna leiriba file do da chumjring yengduna lei. Amuk hana constable aduna harai. Sir, mi malai thazin jarake. Handak ti yang ba constable adu da yenglaktuna mangak to sunom lai. Constable do na manak talip liba no pa da amo. Yani chango. Yang ba na table da hangdokduna leiriba file do fat khumjina ba hotna ringai. No pa adu su changlaktuna chair do gi manak talip lari. Yani pambiyo, kay dana seba. Nupa do na chair do da fam thakibaga. Sir, ay Winsan eh. Winsan haidi. Hapta mo ki mamang da bomba kay badalay kidraba to mahal ki macha. Oh, kay paulay re. Ay nang jaga da bawa hangway rong gani. Yang baba kumpi da na Winsan da yang lai. Winsan na makata rai. Hau ju pa walang lalang jina bata puthok pida bagi marang kaino. Incident aduga mari leinaba clue mata leite. Si oiramgani haiba ngamba evidence piba ngamba kanasu leite. Adubu aikhoi tumina laisenbadi nate kana honari sine. Matam khara dingai minase. Khanglabasu khangdaba saba, urabasu udaba saba sina uniform da leiba sargi gulla. Ha, sargi apokpa iba oiramlabadi asumdara sinduna thamgadro. Khonjel khara kana yangbana. Kana lai masingda puthoko. Phawo, aibusu halo. Ipa kaina bagi awaba phangdok lobagi dandini khange phawo. Constable ama changlaktuna nupa adubu namdana puthokre. Yang bakhoning ani duna table du thamlaga makhut ani makna marai bakta paiduna amuk wakhal tawri. Daya ai bulo wam talak piyo. Kay habano as ai dum tharure ne kay doragi nangbo. Daya ai lambi dalai lawam talak piyo.
ꯅꯪꯕꯨ ꯉꯁꯥꯏꯗꯤ ꯇꯨꯝꯕꯅꯤ ꯍꯥꯏꯈꯤꯗꯥꯏꯅꯦ ꯀꯃꯥꯏꯅ ꯂꯝꯕꯤꯗ ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯣ ꯊꯦꯡꯂꯀꯥꯟꯁꯤꯗ ꯃꯣꯏꯅ ꯌꯨꯝꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯑꯩꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏ ꯊꯥꯡ ꯄꯥꯏꯔꯒꯁꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ ꯏꯃꯥꯅꯁꯨ ꯁꯤꯖꯈ꯭ꯔꯣ ꯍꯥꯏꯌꯦ ꯅꯪ ꯀꯥꯏꯗ ꯂꯩꯔꯤꯅꯣ ꯋꯥꯆꯦꯞꯇ ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ ꯑꯩ ꯂꯥꯛꯀꯦ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯅ ꯂꯦꯡꯖꯨꯝꯗ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯌꯥꯡꯕꯁꯨ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯇꯨꯅ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯥꯔ ꯏꯁꯥ ꯅꯨꯡꯉꯥꯏꯕꯤꯗꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯩ ꯂꯩꯔꯦ ꯃꯤꯠꯁꯨ ꯉꯥꯛꯁꯪ ꯉꯥꯡꯅ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯋꯦ ꯏꯁꯥ ꯉꯝꯗ꯭ꯔꯒꯗꯤ ꯀꯩ ꯂꯩꯔꯒꯦ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯃꯃꯥꯡꯗ ꯂꯧꯕꯨꯛꯇ ꯁꯤꯔꯝꯕ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯔ ꯂꯥꯛꯑꯦ ꯁꯥꯔꯒ ꯎꯅꯖꯒꯦ ꯍꯥꯏ ꯊꯥꯖꯜꯂꯛꯑꯅꯨ ꯃꯣꯏꯅ ꯍꯪꯂꯛꯇꯧꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯆꯞ ꯃꯥꯟꯅꯩ ꯁꯥꯔ ꯏꯔꯥꯡꯗꯤ ꯈꯔ ꯀꯜꯂꯁꯅꯨ ꯃꯣꯏꯅ ꯊꯣꯛꯄ ꯇꯧꯔꯁꯅꯨ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯁꯨ ꯄꯥꯡꯊꯣꯛꯂꯁꯅꯨ ꯄꯦꯟꯗꯕꯒꯤꯅꯤ ꯃꯅꯤꯡ ꯇꯧꯔꯁꯅꯨ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤꯕ ꯅꯤꯡꯉꯝꯗꯕꯁꯤꯅ ꯃꯥꯌꯣꯛꯅꯔꯒꯦ ꯃꯥꯅ ꯄꯤꯔꯝꯕ ꯅꯨꯡꯁꯤꯕꯁꯤꯒꯤ ꯆꯥꯡ ꯌꯦꯡꯂꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯒꯤ ꯃꯒꯨꯟꯁꯨ ꯎꯠꯂꯒꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯆꯣꯏꯔꯣꯜ ꯑꯗꯨꯗ ꯍꯥꯏꯐꯝ ꯈꯪꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯥꯡꯕꯕꯨ ꯌꯦꯡꯂꯝꯂꯒ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯌꯥꯡꯕ ꯆꯤꯌꯔꯗꯨꯗ ꯉꯥꯊꯗꯨꯅ ꯃꯃꯤꯠꯇꯨꯁꯨ ꯎꯏꯁꯤꯟꯈꯤ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯗꯥꯌꯥꯡ ꯀꯩ ꯆꯥꯅꯤꯡꯉꯤꯅꯣ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯕ ꯈꯣꯏ ꯂꯣꯏꯅ ꯄꯤꯖꯔꯗꯧꯅꯤ ꯑꯩꯗꯤ ꯗꯥꯌꯥꯡꯅ ꯄꯤꯖꯕ ꯈꯣꯏꯗꯣ ꯂꯣꯏꯅ ꯍꯦꯛꯇ ꯆꯥꯔꯗꯧꯅꯤ ꯏꯁ ꯆꯤꯌꯔꯁꯤ ꯑꯣꯏꯁꯨ ꯆꯥꯗꯣꯏꯔꯣ ꯆꯤꯌꯔꯕꯨ ꯀꯅꯥꯅ ꯆꯥꯅꯒꯦ ꯑꯩꯅ ꯄꯤꯖꯕ ꯈꯣꯏ ꯂꯣꯏꯅ ꯆꯥꯅꯤ ꯍꯥꯏꯗꯥꯏꯅꯦ ꯅꯪꯒꯤ ꯊꯃꯣꯏꯅꯕꯨ ꯄꯦꯟꯅꯤ ꯍꯥꯏꯔꯗꯤ ꯆꯥꯔꯒꯦ ꯊꯃꯣꯏ ꯀꯥꯏꯅ ꯇꯠ ꯌꯥꯝ ꯈꯪꯕꯗꯧꯅ ꯌꯥꯡꯕꯅ ꯃꯤꯅꯤꯎꯕꯣꯛꯇꯨ ꯂꯦꯅꯤꯟꯗ ꯄꯤꯁꯤꯜꯂꯒ ꯑꯩꯗꯤ ꯑꯍꯥꯎꯕ ꯃꯁꯛ ꯈꯪꯗꯦꯕ ꯅꯪ ꯑꯣꯏꯅ ꯈꯜꯂꯛꯑꯣ ꯂꯦꯅꯤꯟꯁꯨ ꯂꯧꯕꯗꯤ ꯂꯧꯏ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯑꯣꯟꯅ ꯇꯩꯅꯅ ꯄꯤꯔꯛꯏ ꯗꯥꯌꯥꯡ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕꯣ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯌꯥꯝꯕꯕꯣ ꯅꯠꯇꯦꯖꯣ ꯑꯗꯨꯗꯤ ꯀꯩ ꯊꯥꯏꯅꯒꯤ ꯁ꯭ꯇꯣꯅꯦꯁꯀꯤ ꯃꯇꯝꯒꯤ ꯃꯤ ꯁꯥꯔꯅꯨ 21st centuryꯅꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯁꯦ ꯅꯨꯡꯁꯤꯕꯗ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯕ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤꯅꯦ ꯅꯨꯄꯤꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗꯧꯕ ꯀꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯌꯥꯝ ꯄꯛꯇꯤꯌꯦ ꯄꯛꯄ ꯄꯛꯇꯕ ꯑꯩ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤ ꯍꯌꯦꯡꯋꯥꯏ ꯅꯪ ꯀꯞꯆꯍꯧꯅꯤ ꯌꯥꯔꯣꯏ ꯗꯥꯌꯥꯡꯗꯤ ꯑꯩ ꯈꯛꯀꯤ ꯑꯣꯏꯗꯧꯅꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯤꯔꯦꯗ ꯅꯠꯇꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯍꯥꯏꯗꯨꯕꯨ ꯅꯪꯕꯨ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣꯃꯦ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯔꯛꯄꯅꯤ ꯂꯦꯅꯤꯟꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯑꯩꯔꯣ ꯅꯨꯄꯥ ꯂꯩꯁꯥꯕꯤ ꯃꯤ ꯑꯇꯣꯞꯄ ꯂꯩꯔꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯅꯣꯛꯂꯛꯏ ꯅꯥꯀꯟꯗꯒꯤꯅ ꯋꯦꯇꯔ ꯑꯗꯨꯅ ꯁꯥꯔ ꯀꯩꯀꯩ ꯑꯣꯔꯗꯔ ꯇꯧꯕꯤꯗꯣꯏꯅꯣ ꯅꯣꯛꯂꯤꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯌꯥꯡꯕꯅ ꯋꯦꯇꯔꯗ ꯑꯃꯨꯛ ꯌꯦꯡꯈꯠꯂꯤ ꯁꯥꯔ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯕꯣ ꯁꯥꯔ ꯒꯦꯠꯇ ꯏꯔꯥꯡ ꯊꯣꯛꯑꯦ ꯌꯥꯡꯕ ꯇꯞꯅ ꯃꯃꯥꯏꯗꯨ ꯂꯨꯞꯊꯗꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯗꯨꯅ ꯏꯔꯥꯡ ꯅꯦꯝꯊꯍꯜꯂꯣ ꯀꯦꯁ 3ꯗꯨꯒꯤ ꯗꯥꯏꯇ ꯂꯧꯕ ꯉꯝꯒꯗꯧꯕ ꯃꯣꯏ 3ꯗꯤ ꯊꯥꯖꯤꯜꯂꯛꯑꯣ ꯐꯅꯤ ꯁꯥꯔ ꯀꯣꯟꯁꯇꯦꯕꯜ ꯑꯗꯨꯁꯨ ꯊꯣꯛꯈ꯭ꯔꯦ ꯏꯀꯨꯏ ꯀꯨꯏꯅꯗꯅ ꯑꯇꯦꯟꯕ ꯃꯇꯝꯁꯤꯗ ꯃꯔꯝ ꯆꯥꯗꯕ ꯃꯐꯝ ꯈꯪꯗꯕ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ 3 ꯃꯔꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯀꯦꯁ ꯐꯥꯏꯜꯁꯤꯡꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯐꯥꯛꯇꯣꯛꯇꯨꯅ ꯌꯥꯡꯕꯅ ꯆꯦꯛ ꯇꯧꯍꯧꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯊꯣꯡꯖꯤꯜꯂꯣꯝꯗꯒꯤ ꯁꯥꯔ ꯃꯈꯣꯏ 3 ꯍꯥꯏꯕꯗꯣ ꯄꯨꯖꯔꯛꯂꯦ ꯊꯥꯖꯤꯟꯖꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯊꯥꯖꯤꯜꯂꯛꯑꯣ ꯃꯤꯑꯣꯏ 3ꯗꯨꯁꯨ ꯆꯪꯂꯛꯇꯨꯅ ꯇꯦꯕꯜꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩ ꯐꯝꯃꯣ ꯃꯈꯣꯏ 3ꯁꯨ ꯃꯔꯤ ꯐꯝꯊꯅꯩ ꯏꯔꯥꯡꯁꯦ ꯁꯥꯒꯠꯇ꯭ꯔꯗꯤ ꯁꯨꯛꯌꯥꯃ ꯌꯥꯗ꯭ꯔꯕꯣ ꯋꯤꯟꯁꯇꯟꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯈꯪꯗꯅ ꯏꯄꯥꯕꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯒ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯥ ꯁꯥꯔ ꯍꯣꯏ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯗꯤ ꯅꯠꯇꯦꯗꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎ ꯇꯝꯕ ꯉꯝꯕ ꯀꯅꯥ ꯂꯩꯇꯦ ꯅꯣꯏꯁꯨ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯅꯕ ꯌꯥꯏꯗꯅ ꯏꯔꯥꯡ ꯁꯥꯒꯠꯄꯗꯨꯅ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯂꯨꯁꯟ ꯑꯣꯏꯔꯗ꯭ꯔꯣ ꯂꯦꯝꯕꯅ ꯃꯔꯛ ꯊꯠꯂꯗꯨꯅ ꯑꯍꯥꯟꯕꯗ ꯈꯪꯂꯝꯗ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯁꯥꯔꯁꯨ ꯈꯔꯗꯤ ꯈꯪꯕ ꯌꯥꯔꯦꯅ ꯈꯟꯖꯩ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯗꯤ ꯃꯔꯤ ꯂꯩꯅꯔꯝꯕ ꯉꯥꯛ ꯑꯣꯏꯔꯝꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯃꯔꯤ ꯂꯩꯅꯕ ꯃꯤ ꯉꯥꯛꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯪꯂꯥ ꯂꯪꯖꯤꯟ ꯑꯃꯠꯇ ꯈꯪꯗꯅ ꯏꯚꯤꯗꯦꯟꯁ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯥꯕ ꯌꯥꯕ꯭ꯔꯣ ꯃꯔꯥꯜ ꯍꯦꯛꯇ ꯄꯤꯁꯤꯟꯕ ꯌꯥꯕ꯭ꯔꯣ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
ꯐꯤꯕꯝꯁꯤꯗ ꯁꯔꯅ ꯁꯔꯒꯤ ꯅꯛꯅꯕ ꯃꯤꯅꯤ ꯈꯜꯂꯒ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯗ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄꯗꯤ ꯉꯝꯃꯣꯏ. ꯌꯥꯡꯕ ꯁꯥꯎꯅ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯕ ꯃꯈꯨꯠꯇꯨꯅ ꯇꯦꯕꯜꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯗꯨꯞ ꯊꯝꯃꯤ. ꯐꯨꯛꯁꯇꯨ ꯍꯧꯒꯠꯂꯒ ꯀꯅꯥꯅ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯕ? ꯍꯥ? ꯃꯔꯥꯜꯕꯨ ꯂꯩꯔꯕꯗꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯅꯕꯗꯗꯤ ꯃꯁꯥ ꯃꯁꯥꯅ ꯐꯪꯖꯕ ꯇꯥꯕꯅꯤ. ꯁꯤꯗ ꯀꯔꯤ ꯂꯧꯁꯤꯟꯅꯤꯡꯉꯥꯏ ꯂꯩꯒꯦ? ꯅꯈꯣꯏꯒꯤ ꯑꯄꯨꯟꯕ ꯃꯔꯨꯞꯁꯦ ꯃꯥ ꯈꯛꯇꯔꯣ? ꯑꯇꯝꯅꯅ ꯅꯈꯣꯏꯅ ꯃꯥꯕꯨ ꯆꯤꯡꯅꯕꯒꯤ ꯃꯔꯝꯅ ꯀꯩꯅꯣ? ꯁꯔ, ꯂꯣꯠꯁꯤꯟꯕ ꯌꯥꯅꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯨ. ꯂꯦꯅꯤꯟꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯊꯣꯛꯄꯤꯅꯕ ꯍꯣꯠꯅꯧ. ꯃꯗꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯒꯅꯤ. ꯑꯣ, ꯂꯦꯅꯤꯟꯒ ꯅꯈꯣꯏꯒ ꯀꯩ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯅꯈꯤꯒꯦ? ꯉꯥꯏꯈꯣꯅꯦ, ꯅꯈꯣꯏꯒ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯒꯁꯨ ꯃꯥꯅ ꯅꯈꯣꯏꯒꯤ ꯑꯄꯣꯛꯄꯕꯨ ꯍꯦꯛꯇ ꯍꯥꯠꯀꯗ꯭ꯔꯣ? ꯃꯔꯝ ꯆꯥꯗꯅ ꯏꯔꯥꯡ ꯁꯥꯒꯠꯀꯅꯨ. ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯑꯄꯣꯛꯄ ꯏꯄꯥ ꯍꯥꯠꯈ꯭ꯔꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕ꯭ꯔꯣ? ꯊꯧꯗꯣꯛꯁꯤ ꯁꯔꯗ ꯊꯣꯛꯂꯝꯂꯕꯗꯤ ꯁꯔ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥ? ꯑꯩꯈꯣই ꯃꯈꯥ ꯇꯥꯕ ꯈꯣꯡꯊꯥꯡ ꯆꯪꯁꯤꯜꯂꯛꯀꯅꯤ. ꯀꯥꯟꯅꯗꯦ ꯚꯥꯏ, ꯆꯠꯅꯕ ꯇꯧꯁꯤ. ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯅꯤꯟꯕꯨ ꯄꯨꯊꯣꯛꯄꯤꯌꯨ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ. ꯀꯣꯟꯁꯇꯦꯕꯜ ꯑꯃ ꯇꯐꯤꯡ ꯆꯦꯟꯁꯤꯜꯂꯛꯇꯨꯅ, ꯁꯔ, ꯑꯁꯤꯕ ꯑꯃꯒꯤ ꯄꯥꯎ ꯂꯥꯛꯏ. ꯌꯥꯡꯕꯅ ꯀꯣꯟꯁꯇꯦꯕꯜꯗꯨꯗ ꯐꯠ ꯂꯥꯎꯅ ꯌꯦꯡꯂꯛꯏ. ꯀꯗꯥꯏꯗ? ꯄꯥꯎꯅꯥ ꯕꯖꯥꯔꯗꯅꯤ. ꯃꯁꯥꯃꯛꯀꯤ ꯗꯨꯀꯥꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ. ꯆꯍꯤ 64ꯃꯨꯛꯀꯤ ꯅꯨꯄꯥꯅꯤ ꯍꯥꯏꯒꯨꯝ ꯇꯧꯏ. ꯆꯠꯁꯤ. ꯂꯦꯝꯕꯅ ꯍꯥꯏꯔꯛꯏ. ꯍꯟꯗꯛꯁꯨ ꯁꯣꯏꯗꯅ ꯂꯦꯅꯤꯟꯒ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏꯒ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ. ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯌꯦꯡꯂꯝꯂꯒ ꯌꯥꯡꯕ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯈꯨꯗꯤꯡꯃꯛꯄꯨ ꯌꯦꯡꯁꯤꯟꯅꯕ ꯑꯩꯈꯣꯏ ꯂꯩꯔꯤ. ꯏꯔꯥꯡ ꯍꯥꯟꯅ ꯁꯥꯒꯠꯄꯒꯤ ꯋꯥꯈꯜꯗꯨ ꯊꯥꯗꯣꯛꯎ. ꯃꯥꯅꯤ, ꯍꯟꯗꯛ ꯁꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯂꯦꯅꯤꯟꯒ ꯄꯨꯜꯂꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯄꯣꯛꯄꯅꯤ. ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅꯁꯨ ꯃꯤꯍꯥꯠꯄꯁꯤ ꯂꯦꯅꯤꯟꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯇꯥꯛꯂꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄꯅꯤ. ꯃꯍꯥꯛꯅ ꯍꯥꯠꯄꯅꯤ ꯍꯥꯏꯕ ꯉꯝꯕ ꯎꯍꯧꯕ ꯀꯅꯥꯁꯨ ꯌꯥꯎꯕ ꯅꯠꯇꯦ. ꯌꯥꯡꯕꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯍꯦꯜꯂꯦ. ꯃꯃꯥ ꯕꯤꯅꯣ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯉꯥꯏꯈꯣ. ꯀꯩ ꯂꯩꯔꯦ ꯏꯃꯥ? ꯐꯃꯨꯡꯗ ꯄꯣꯊꯥꯔꯝꯕ ꯌꯥꯗ꯭ꯔꯣ? ꯅꯄꯥꯕꯨꯡꯅ ꯈꯪꯂꯛꯂꯕꯗꯤ ꯏꯃꯨꯡꯁꯦ ꯂꯟꯖꯥꯎ ꯑꯃꯗꯤ ꯊꯣꯛꯂꯅꯤ. ꯏꯃꯥ, ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯃꯊꯥ ꯍꯥꯞꯄꯤꯒꯅꯨ. ꯅꯠꯇꯦ, ꯅꯪꯒꯤ ꯂꯦꯅꯤꯟ ꯍꯥꯏꯗꯨꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯃꯥꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯒꯦ? ꯕꯤꯅꯣꯅ ꯃꯥꯒꯤ ꯐꯣꯟꯗꯒꯤ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯈꯔ ꯎꯠꯂꯛꯏ. ꯃꯌꯥꯝꯒꯤ ꯏꯍꯧ ꯑꯃꯗꯤ ꯂꯦꯅꯤꯟ ꯄꯨꯊꯣꯛꯑꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯅꯤ. ꯃꯌꯥꯝꯅ ꯆꯤꯡꯅꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯄ꯭ꯔꯃꯥꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯤꯕꯨ ꯍꯦꯛꯇ ꯐꯥꯕ ꯌꯥꯕ꯭ꯔꯣ? ꯑꯣ, ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯋꯥꯈꯜ ꯍꯣꯡꯗ꯭ꯔꯤ ꯅꯠꯇ꯭ꯔꯥ? ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯁꯤ ꯐꯥꯎꯕ ꯅꯪ ꯑꯍꯣꯡꯕ ꯂꯩꯇꯦ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯅ? ꯊꯧꯗꯣꯛꯁꯤꯡꯁꯤꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯂꯩꯅꯕꯗꯨꯅ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯂꯦꯅꯤꯟꯕꯨ ꯐꯥꯕ ꯉꯝꯗ꯭ꯔꯤꯕ? ꯏꯃꯥ, ꯑꯩꯁꯨ ꯃꯥꯕꯨ ꯊꯤꯔꯤꯌꯦ. ꯅꯣꯡꯃ ꯏꯃꯥꯅ ꯃꯥꯕꯨ ꯉꯥꯡꯕꯤꯈꯤꯕ ꯅꯨꯃꯤꯠꯇꯣ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯥ? ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯒ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯤꯌꯦ. ꯀꯨꯏꯔꯦ, ꯆꯍꯤ ꯐꯥꯔꯛꯂꯦ ꯑꯩꯅ ꯃꯥꯕꯨ ꯂꯣꯟꯅ ꯊꯤꯔꯤꯕꯁꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤꯌꯦ ꯏꯃꯥ. ꯃꯥꯁꯨ ꯑꯩꯕꯨ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦ. ꯂꯣꯠꯈ꯭ꯔꯦ. ꯏꯃꯥꯅ ꯉꯥꯡꯈꯤꯕꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒ ꯉꯥꯡꯕꯅꯤꯅꯦ. ꯏꯃꯥꯅ ꯉꯥꯡꯂꯝꯗ꯭ꯔꯕꯗꯤ ꯅꯈꯣꯏ ꯉꯁꯤꯒꯤ ꯁꯃꯥꯖꯁꯤꯅ ꯇꯤꯟꯁꯤꯠꯅ ꯐꯝꯃꯣꯏꯗꯧꯔꯤꯕꯅꯤ. ꯆꯨꯝꯃꯦ, ꯏꯃꯥꯒꯤ ꯄꯥꯎꯇꯥꯛ ꯌꯥꯝ ꯆꯨꯝꯃꯦ. ꯏꯃꯥꯒꯤ ꯑꯆꯨꯝꯕ ꯄꯥꯎꯇꯥꯛꯇꯨꯅ ꯅꯆꯥ ꯑꯩꯕꯨꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯀꯪꯍꯟꯗ꯭ꯔꯦ. ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯣꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯄꯦꯟꯗꯕꯅ ꯄꯤꯛ ꯊꯜꯂꯒ ꯂꯩꯔꯅꯤ. ꯃꯁꯤ ꯌꯦꯡꯂꯒ ꯏꯃꯥ, ꯅꯣꯏꯗꯤ ꯅꯣꯛꯎꯀꯣ. ꯍꯩ, ꯇꯥꯅꯤꯡꯗꯦ. ꯑꯣꯏꯔꯣꯏꯗꯕ ꯋꯥꯊꯤ ꯋꯥꯅꯥꯏ. ꯅꯄꯥꯕꯨꯡ ꯇꯥꯔꯗꯤꯅꯦ ꯁꯥ ꯂꯥꯟ ꯇꯥꯟꯅꯕ ꯇꯥꯔꯦ. ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯒ꯭ꯌꯥꯟ ꯈꯔ ꯇꯥꯅꯁꯤꯀꯣ. ꯕꯤꯅꯣ ꯉꯥꯡꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈ꯭ꯔꯦ. ꯌꯥꯡꯕꯁꯨ ꯃꯥꯒꯤ ꯔꯨꯝ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯌꯨꯅꯤꯐꯣꯔꯝꯗꯨꯁꯨ ꯍꯣꯡꯗꯣꯛꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯅꯤꯟꯅ ꯂꯤꯔꯝꯕ ꯋꯥꯔꯤ ꯈꯔ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯨꯏ. ꯏꯃꯥ! 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 ꯌꯥꯛꯅ ꯍꯧꯔꯕ ꯈꯣꯟꯖꯦꯜꯅ ꯁꯨꯃꯥꯡꯗꯒꯤ ꯂꯥꯎꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯂꯛꯏ. ꯂꯦꯅꯤꯟꯒꯤ ꯃꯌꯥꯝꯕ ꯔꯣꯅꯦꯜ. ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯦ ꯈꯪꯕꯅ ꯂꯦꯅꯤꯟꯅ ꯌꯥꯡꯕꯗ ꯇꯨꯝꯃꯒꯦ ꯍꯥꯏꯖꯤꯜꯂꯒ ꯐꯣꯟꯗꯨ ꯀꯛꯇꯨꯅ ꯃꯥꯒꯤ ꯔꯨꯝꯗꯒꯤ ꯊꯣꯔꯛꯏ. ꯃꯥꯕꯨ ꯍꯦꯛ ꯎꯕꯒ ꯔꯣꯅꯦꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯤꯟꯅ ꯍꯥꯟꯅ ꯊꯤꯜꯂꯒ ꯐꯨꯕ ꯍꯧꯏ. ꯃꯈꯣꯡꯅꯁꯨ ꯄꯪꯀꯥꯎꯗ ꯀꯥꯎꯔꯤ. ꯃꯔꯝꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯂꯦꯅꯤꯟꯗꯤ ꯃꯈꯨꯠ ꯍꯟꯕꯁꯨ ꯇꯧꯗꯦ. ꯈꯥꯝꯕꯤꯅꯕ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯀꯧꯔꯤ. ꯏꯃꯥ! ꯕꯕꯥ! ꯇꯥꯃꯣ ꯅꯥꯏꯌꯦ. ꯀꯩꯒꯤꯅꯣ ꯇꯥꯃꯣ? ꯏꯃꯥ! ꯃꯃꯥ ꯊꯣꯏꯅꯨꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯔꯣꯅꯦꯜꯕꯨ ꯆꯤꯡꯊꯣꯛꯏ. ꯃꯄꯥꯅꯁꯨ ꯈꯥꯝꯂꯤ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯉꯥꯎꯔꯕꯣ ꯅꯪꯕꯣ? ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯉꯥꯡꯁꯦ ꯁꯤꯕ ꯇꯥꯔꯦ ꯍꯥꯏ ꯋꯥꯅꯤ. ꯉꯥꯎꯔꯦ, ꯑꯩ ꯉꯥꯎꯔꯦ.
ꯏꯀꯥꯏꯕꯅ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯃꯤꯃꯥꯡ ꯊꯣꯛꯄ ꯉꯝꯃꯔꯣꯏꯌꯦ ꯏꯃꯨꯡꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯤ ꯑꯩꯈꯣꯏꯁꯦ ꯍꯤꯡꯅ ꯁꯤꯔꯕꯅꯤ ꯍꯣꯏꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯁꯤ ꯇꯧ ꯁꯤꯅ ꯇꯧꯅꯨ ꯍꯥꯏꯅꯕ ꯇꯥꯅꯕꯗꯤ ꯌꯥꯏꯗꯅ ꯅꯈꯨꯠꯅ ꯍꯥꯟꯅ ꯍꯦꯛꯇ ꯃꯥꯡ ꯊꯥꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏ ꯇꯧꯅꯕꯁꯦ ꯏꯄꯥ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯁꯤ ꯌꯦꯡꯉꯣ ꯕꯕꯥ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯥꯡꯗ ꯃꯥꯏꯁꯦ ꯎꯠꯄ ꯉꯝꯗ꯭ꯔꯦ ꯃꯥꯒꯤ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯈꯔ ꯎꯠꯂꯤ ꯂꯦꯅꯤꯟ ꯑꯃꯗꯤ ꯌꯥꯡꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯒꯤ ꯃꯇꯥꯡꯒ ꯃꯔꯤ ꯂꯩꯅꯕ ꯚꯤꯗꯤꯑꯣꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯕꯨ ꯈꯪꯕ ꯃꯤꯑꯣꯏ ꯈꯔꯒ ꯄꯨꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯈꯟꯅ ꯑꯆꯝꯕ ꯋꯥꯍꯩ ꯈꯔꯈꯛ ꯍꯥꯏꯕ ꯚꯤꯗꯤꯑꯣꯅꯤ ꯅꯨꯡꯁꯤꯕꯒꯤ ꯑꯁꯦꯡꯕ ꯃꯁꯛ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯗꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯏꯃꯨꯡꯗꯨꯗꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ ꯊꯣꯏꯅꯨꯃ ꯊꯕꯥꯛꯇ ꯃꯈꯨꯠꯅ ꯊꯥꯗꯨꯅ ꯍꯩꯃꯥ ꯀꯌꯥꯗ ꯉꯝꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕ ꯊꯕꯛꯅꯣ ꯃꯆꯥꯒꯤ ꯃꯆꯤꯟꯕꯥꯟꯗꯨꯗꯁꯨ ꯃꯈꯨꯠꯇꯨꯅ ꯄꯦꯅꯕ ꯊꯥꯔꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯂꯦꯅꯤꯟ ꯍꯧꯖꯤꯛꯇꯤ ꯃꯥꯕꯨ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯅ ꯆꯩꯅꯥꯗꯨ ꯈꯥꯡꯅ ꯀꯞꯆꯔꯤ ꯉꯧꯕꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯅꯪꯕꯨ ꯏꯆꯥꯅꯤ ꯍꯥꯏꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯖꯈꯤꯕꯅ ꯐꯔꯦ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯆꯪꯍꯥꯠ ꯍꯥꯠꯄ ꯉꯝꯕ ꯅꯪꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏꯌꯦ ꯍꯥꯏꯔꯣꯅꯦ ꯃꯁꯤ ꯌꯨꯝꯁꯤꯗ ꯂꯩꯍꯟꯒꯨꯝꯁꯤ ꯇꯥꯟꯊꯣꯛꯀꯣ ꯃꯤꯠꯂꯨꯗꯤ ꯄꯤꯔꯥꯡꯅ ꯊꯨꯝꯍꯠꯂꯕꯁꯨ ꯑꯁꯥꯎꯕꯅ ꯍꯦꯟꯈꯤꯕꯅꯔꯥ ꯊꯣꯏꯅꯨ ꯃꯆꯤꯟꯗꯒꯤ ꯑꯀꯟꯕ ꯋꯥꯍꯩ ꯈꯛꯇ ꯊꯣꯔꯛꯏ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯝꯕꯁꯦ ꯅꯪꯅ ꯆꯪꯍꯥꯠ ꯍꯥꯠꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯨꯡꯁꯤꯒꯤ ꯏꯖꯠ ꯄꯨꯝꯕ ꯅꯪꯅ ꯌꯣꯜꯂꯕ ꯅꯠꯇ꯭ꯔꯣ ꯅꯪꯗ ꯁꯤꯖꯈ꯭ꯔꯣ ꯌꯨꯝꯁꯤꯗ ꯂꯩꯕꯤꯔꯅꯣ ꯂꯦꯅꯤꯟ ꯃꯃꯥꯒꯤ ꯃꯈꯣꯡꯕꯨ ꯀꯣꯟꯗꯨꯅ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯏꯃꯥ ꯑꯩ ꯂꯥꯜꯂꯦ ꯃꯗꯨꯗ ꯉꯧꯕꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯂꯥꯟꯕ ꯅꯪꯗ ꯍꯥꯠꯂꯒ ꯐꯒꯗꯕꯅꯦꯍꯦ ꯔꯣꯅꯦꯜ ꯉꯁꯤ ꯍꯥꯠꯀꯦ ꯍꯥꯠꯇꯣꯛꯈ꯭ꯔꯣꯗ ꯉꯥꯡꯕꯗ ꯅꯠꯇꯦ ꯃꯈꯣꯡꯗꯨꯅ ꯄꯦꯟꯅꯕꯁꯨ ꯀꯥꯎꯔꯤ ꯔꯣꯅꯦꯜꯅ ꯑꯃꯨꯛ ꯅꯥꯇꯩ ꯆꯥꯗꯕ ꯐꯣꯇꯣ ꯃꯌꯥꯝ ꯑꯃꯁꯨꯅꯦ ꯑꯁꯨꯛ ꯃꯊꯣꯡ ꯆꯥꯗꯕꯁꯤꯕꯨ ꯃꯁꯤ ꯍꯤꯡꯅ ꯊꯝꯂꯒꯨꯝꯁꯤꯗ ꯐꯣꯇꯣꯒꯤ ꯋꯥꯐꯝ ꯂꯥꯛꯄꯗꯨꯗꯗꯤ ꯂꯦꯅꯤꯟꯁꯨ ꯈꯨꯝꯂꯛꯏ ꯇꯥꯃꯣ ꯃꯗꯨ ꯐꯦꯛ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯤꯅ ꯏꯗꯤꯠ ꯇꯧꯔꯒ ꯊꯥꯗꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯌꯦ ꯃꯁꯤ ꯃꯆꯤꯟꯒꯁꯨ ꯈꯨꯝꯃꯤꯅꯦ ꯅꯪ ꯈꯪꯅꯤꯕ ꯅꯪ ꯊꯥꯡꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯀꯛ ꯀꯛꯀꯦ ꯂꯦꯅꯤꯟ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ ꯃꯥꯒꯤ ꯋꯥ ꯀꯅꯥꯅꯁꯨ ꯇꯥꯔꯔꯣꯏ ꯃꯥꯕꯨ ꯀꯅꯥꯅꯁꯨ ꯀꯟꯕꯤꯔꯔꯣꯏ ꯈꯟꯕꯅ ꯆꯦꯟꯊꯣꯔꯛꯅꯕ ꯍꯣꯠꯅꯩ ꯃꯃꯥꯅꯗꯤ ꯈꯨꯗꯥꯡꯗ ꯄꯥꯏꯗꯨꯅ ꯌꯥꯜꯂꯤ ꯑꯗꯨꯕꯨ ꯂꯦꯅꯤꯟ ꯃꯃꯥꯕꯨ ꯋꯥꯔꯧꯅ ꯌꯦꯡꯂꯝꯂꯒ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨꯁꯨ ꯀꯟꯊꯣꯛꯂꯝꯂꯤ ꯑꯀꯤꯕꯅ ꯌꯣꯝꯂꯕ ꯂꯦꯅꯤꯟ ꯃꯐꯝ ꯈꯪꯗꯅ ꯆꯦꯜꯂꯛꯂꯒ ꯑꯃꯝꯕ ꯖꯒꯥ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯐꯣꯟꯗꯨꯁꯨ ꯂꯧꯊꯣꯔꯛꯇꯨꯅ ꯗꯥꯌꯥꯡ ꯑꯩꯕꯨ ꯂꯧꯕ ꯑꯝꯇ ꯂꯥꯛꯄꯤꯌꯨ ꯃꯥꯅꯦ ꯃꯐꯝꯁꯤꯗꯅꯦ ꯅꯪꯒꯤ ꯆꯪꯖꯐꯝꯅꯤ ꯔꯥꯃ ꯅꯪꯒꯤ ꯄꯦꯟꯗꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯝꯕꯗꯣ ꯅꯥꯎ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯅꯪꯒꯤ ꯗꯥꯌꯥꯡꯅꯗꯤ ꯅꯪꯕꯨ ꯀꯤꯀꯨ ꯐꯣꯡꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯉꯝꯖꯔꯣ ꯊꯣꯔꯛꯑꯣ ꯑꯩ ꯅꯪꯕꯨ ꯊꯤꯕꯗ ꯌꯥꯝ ꯋꯥꯔꯦ ꯅꯥꯎ ꯗꯥꯌꯥꯡ ꯑꯩꯗꯤ ꯃꯈꯣꯏꯁꯦ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯈꯜꯂꯒ ꯑꯀꯤꯕ ꯑꯃꯠꯇ ꯊꯝꯗꯅ ꯄꯨꯟꯈꯤꯕꯅꯤ ꯃꯥꯟꯅꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯃꯠꯇꯗ ꯂꯩꯕꯅꯤ ꯈꯜꯂꯒ ꯃꯈꯣꯏꯕꯨ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯣꯏꯗꯤ ꯏꯕꯥꯅꯤꯒꯤ ꯅ꯭ꯌꯨꯗꯤꯇꯤꯒꯤ ꯕꯤꯠꯀ ꯌꯥꯝ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯀꯃꯥꯏ ꯇꯧꯔꯤꯖꯥꯠꯅꯣ ꯈꯪꯗꯦ ꯗꯥꯌꯥꯡ ꯏꯕꯥꯅꯤꯒꯤ ꯀꯦꯔꯤꯌꯔꯁꯦ ꯃꯥꯡꯍꯜꯂꯒꯦ ꯈꯟꯅ ꯃꯈꯣꯏꯅ ꯁꯤꯟꯕꯅꯤ ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯕꯨ ꯀꯜꯂꯛꯄꯒꯤ ꯇꯧꯔꯤꯅꯤ ꯄꯨꯟꯁꯤꯟꯕꯒꯤ ꯋꯥꯈꯜ ꯂꯩꯇ꯭ꯔꯕ ꯃꯣꯏꯗꯤ ꯃꯤ ꯅꯠꯇꯦ ꯁꯤꯃꯛꯅꯅꯤ LGBTQꯕꯨ ꯃꯌꯥꯝꯅ ꯍꯪꯒꯣꯏꯅ ꯌꯦꯡꯂꯤꯕꯁꯦ ꯐꯔꯦꯁꯦ ꯃꯈꯣꯏꯅ ꯃꯈꯣꯏ ꯑꯣꯏꯔꯁꯅꯨ ꯅꯪꯒꯤꯗꯃꯛꯇꯗꯤ ꯑꯩꯅ ꯂꯦꯞꯇꯣꯏ ꯂꯩꯔꯁꯤꯗꯤ ꯅꯪꯒꯤꯗꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯌꯥꯝ ꯀꯤꯔꯦ ꯗꯥꯌꯥꯡ ꯏꯃꯥ ꯐꯥꯎꯕꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯈꯤꯕꯁꯦ ꯑꯩꯒꯤ ꯊꯧꯅꯥ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯂꯦꯅꯤꯟꯅ ꯌꯥꯡꯕꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯑꯋꯥ ꯄꯣꯊꯥꯖꯩ ꯇꯥꯟꯖꯥꯗꯨꯗ ꯊꯣꯏꯅꯨ ꯆꯪꯂꯛꯇꯨꯅ ꯏꯆꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟꯗꯨꯅꯅꯤꯗꯅ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯏꯕꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯐꯠ ꯍꯟꯗꯣꯛꯅꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯂꯣꯟꯅ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯇꯥꯕ ꯌꯥꯕ ꯋꯥꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ ꯅꯈꯣꯏ ꯅꯨꯄꯥꯃꯛꯇꯅꯤ ꯀꯥꯎꯔꯕꯣ ꯁꯃꯥꯖꯀꯤ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯆꯠꯅꯕꯤꯒꯤ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯀꯦ ꯈꯟꯒꯅꯨꯅꯦ ꯅꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯄꯥꯞꯅꯤ ꯄꯥꯞ ꯂꯦꯅꯤꯟ ꯏꯃꯥꯗꯤ ꯏꯆꯥꯕꯨꯁꯨ ꯏꯆꯥꯗ ꯏꯆꯥꯗꯧꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗꯤ ꯏꯃꯥꯗꯤ ꯌꯥꯝ ꯍꯩꯅꯗꯦꯕꯨ ꯌꯥꯡꯕꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯨꯕꯣ
ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯄꯥ ꯈꯪꯂꯗꯤꯅꯦ ꯌꯨꯝꯁꯤ ꯌꯨꯝ ꯑꯣꯏꯔꯔꯣꯏ ꯁꯣꯏꯗꯅ ꯀꯥꯏꯔꯅꯤ ꯉꯁꯤꯗꯤ ꯑꯍꯤꯡꯅꯤ ꯐꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯑꯉꯥꯡꯗꯨ ꯊꯤꯟꯗꯣꯛꯈꯣ ꯊꯣꯏꯅꯨ ꯆꯠꯈ꯭ꯔꯕꯗ ꯌꯥꯡꯕꯅ ꯂꯦꯅꯤꯟꯒꯤ ꯄꯨꯛꯅꯤꯡꯕꯨ ꯐꯥꯊꯕꯤ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯥꯎ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯃꯈꯣꯏꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯑꯩꯅ ꯃꯣꯏꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯖꯅ ꯍꯥꯏꯗꯣꯏꯅꯤ ꯊꯦꯡꯁꯨ ꯊꯦꯡꯉꯦ ꯄꯣꯊꯥꯅꯕ ꯑꯗꯨꯝ ꯇꯧꯁꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯅ ꯅꯪꯅ ꯑꯍꯤꯡꯗꯨꯗ ꯂꯣꯟꯅ ꯆꯠꯈ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯥꯎ ꯅꯪ ꯑꯩꯕꯨꯁꯨ ꯋꯥꯔꯧꯔꯕ꯭ꯔꯣ ꯑꯩꯗꯤ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ ꯂꯦꯞꯄ ꯂꯩꯇ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯒ ꯂꯣꯏꯅꯅ ꯁꯣꯟꯖꯕꯅꯤ ꯃꯗꯣꯝ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯍꯥꯛꯇꯨ ꯐꯃꯨꯡꯗꯨꯗ ꯍꯤꯞꯅ ꯍꯤꯞꯅ ꯅꯤꯡꯁꯤꯡꯖꯕꯅꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯕꯨꯟꯗꯣ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯐꯣꯟꯗꯨꯅ ꯚꯥꯏꯕ꯭ꯔꯦꯠ ꯇꯧꯔꯛꯄꯗ ꯌꯥꯡꯕ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯐꯣꯟꯗꯨꯕꯨ ꯂꯧꯏ ꯁꯦꯞ ꯇꯧꯗꯕ ꯅꯝꯕꯔ ꯑꯃꯒꯤ ꯀꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯉꯥꯏꯍꯥꯛꯇꯤ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯇꯞꯅ ꯍꯜꯂꯣ ꯗꯥꯌꯥꯡ ꯃꯥꯏꯊꯣꯡꯒꯤ ꯐꯤꯕꯝ ꯈꯪꯑꯣꯟ ꯑꯣꯟꯈꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯅ ꯊꯨꯝꯍꯠꯈꯤꯕꯅ ꯂꯩꯌꯦꯡ ꯃꯥꯁꯨ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯔꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯀꯜꯂꯕ ꯏꯊꯛ ꯏꯄꯧ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯈꯟꯕꯒꯨꯝ ꯇꯞꯂꯞꯅꯁꯨ ꯈꯨꯝꯂꯛꯏ ꯅꯥꯎ ꯗꯥꯌꯥꯡ ꯑꯩꯕꯨ ꯂꯧꯕ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯂꯥꯛꯀꯦ ꯑꯩ ꯂꯥꯛꯀꯦ ꯅꯥꯎ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ ꯍꯥꯏꯌꯨ ꯅꯥꯎ ꯅꯪ ꯂꯩꯔꯤꯁꯦ ꯀꯥꯏꯗꯅꯣ 이반이나 이하나나 sakangna keba mafamduda ai leye now nang mafamduda lengdana leram ai thoraklabane ai nang bula wala abane yang ba phone du kakte magi gari ge so du ta pai duna hobe hobe chenthara lamyai ka dani thoinuna kai dano mo ahing nong yai sidabo nangi khanbada ima se tumham sabam ga khangdrabani ko thenge chakhranu matam si yam phatre ima ai se angang macha natre ima na si tau no hai bangang bagi matam du so hen khre ngasi di na jana jat palambi da ayat papirano ai so apha pata khang bangam le wakhal mapung phare ni ima ai ma ngai khomi nang bo kai da no hai bani yang bata sinade khonglai thuna mafam du dagi chatki haina khiba mafam du yawbaga yang ba mage gari du kham duna kumlakpada angang ba machugi car amadi kham duna leri ba du su uri magi pocket dagi phone du lakthok tuna lenin da call tawna ba hotna ringai angang ba machugi car adu dagi lenin na kumlakpada su uri yang ba yamna thuna lenin tamna chensin duna lenin bu konki now nang na tori se kai no ha nang na han kai kadai da lege asu koi ba se kadai da lot pa no nang udabada ai kayang warang gani haiba nang khangro now dayang ithau pumba pangthok pangam na ba ai na mirot oi bane hojikti ai nangi na mangta le pasidi lao chasilo yumda chasilo dayang amaga mana na yeng ba haitra ba yumda ai na karam na chamdo no adudi kadai da chase haiba no nang na chase haiba mafam da ai nang bu purage now pu ai bu khangbidra ba yumdu dagi dana tana chana bigi sambal khariba nungsi bagi su wahan thok pulana uriba ngasi gi samasi dagi su lakna pu hayo nangi apamba khuding hayo nangna pena ba aina tawgani nangi apamba da hayo now nangi handcuffti kada agi khoche pulu lao aishum sangtamna aibu puro gari manung da yawri ba si bhag chang sikaloina na aibu puro iral gi matik chabadan di su piro aina pangthokada ba ithau pumba su loire aigi bena ba mata laitre now ai madunga moi kaigino nangna asumna tawri base mathong hukdaba migi mangna ba tawba makhoi su khangsano mama mapa kaina bagi me chak to makhoi su khangsano aina kayang wana len ge haiba su khangsano aina fauri ba me chak se makhoi gi su saruk tambi bane dayang aran ba pambai se natrabadi nangi laman khumna bagi pambai leitrabo lo leiri haiba nang khangdabro lo gi mateng na moi bulaman khumlam labadi mama amagi bafam dagi minung si mangkraba macha ingodabu achumba aran ba haiba amamuk leiri ba dayang ima ipa ichil inau khaki yakna banatana samasigi yakna bane idi ai bu pharola odayang yang ba pakhum pirakte leimai da khuru kunduna sofam dakhi nakandana gypsy ama khamjilai thoinuna yang ba uniform set pakhara duna so sir
Lenin yamna thuna magi nongmaidu puthoraki aduga yangbada namduna lei. Uniform setpasingduna Lenin da aim torokpaga yangbana makhutu thangatuna khaungki. Dayang, aidi gundane, huran bane, migi maral mun bane, mihat bane, nangi nongmai salo, ai bu kapo, ai bu halo. Now, ai na nang bukan gani, nongmai du thado. Ai ngamoy. Mama amagi minungsi phangdraba ina hinglubagi artha thokte. Nangi nongmai salo. Mai khogum nongdon atiyada. Uphul oina malem imagi mathanungda tenkraki. Ai bu halo. Dayang, ai bu halaga nangi ming chatalo. Masina aina nang nungsi bagi aroiba khudol oina pirabane. Yang banong mi lepkhalai. Now, nang di thanga yang na phai. Thongna phaba nang na ai bu han halo. Lenin tunglomda khongfam kharadi hanki. Majindana tapna. Pendaba, ningamdaba kayaga loinana. Kaisum sanggi bandi oigadabagi mahot. Pairiba nongmaido magi narum tamna supusinki. Yang bakhamgi khana changsinbani. Adubu nang haude madomada kapsinjaki. Laimaida sulong na haithakre. Now! Uniform setpasingdo Lenin tamna chansinnarai. Thoinu su macha tamna chansilaktuna macha bu tap pai chena sukolai. Ima, pelaba natro. Sinatro, noina pamli base. Mama amo oibagi minungsido ima na khitang utpiram labadi asumna thoklamoi ko. Icha kaisu tawdaba natro. Yang bana mama bu inthokduna taduna leiriba Lenin tamna changsili manakta su famthaki tapna su soli. Now, nang na penaba ai di kaisu tawba ngamkhidre ko. Nang ai bu warau ganu ko now. Nang gi aroiba numit sida ai na nang gidamak piba ngamba haibabu ai gi thawai si khakta mangai. Macha gi apang pamda pukning gi ihul khangdaba mama papa oibasingda macha kainabagi maisa du su piramaki. Lenin gi nakanda tariba nongmai da su paikhatki. Narum damna su pusinki. Nongmai gi trigger du su matomdana chingki. Nongmai kapkhibaki khonjel marakta mama adugi ahoba khonjel du taba natana kanana somabu khamba ngamkhidre.